मचानुपीदा नत्तबलिचत चतखिबा मियोय कापतुना हालमले एक पोकमिनबा मचानुपीदा नत्तबलिचत चतखिबनि हाइबा मियोय अमा मसा खंगदबा सिंगना ngarang numidang Imphal East District ki mafam amada nongmaina kaptuna halamle haidi drug lalonba singna India Myanmar ngomkhaida truck chatpa yaba tunnels semlamba thengnare haidi ngomkhai lana drug lalonba gi thabak thingnaba security na akanba thabak sing lokhalabasu inau nongna thengnaba thodok amagi matungina India amasung Myanmar gi ngomkhaida drug lalonba singna truck ama chatpa yaba tunnel semgatpa thengna khre haidi malem gi ungkhatna riba thodok Nepal gi manungda Manipur gi irang yaurakpa se afaba oiroi haina okram Ibobi na phongdokre America gi yamna maming leiraba journal AP Foreign Policy na chaliba sahi 2025 ki malem gi ungkhatna riba thodok Nepal gi les phonglakpada Manipur gi irang yaurakpa se afaba oiroi haujikti Manipur gi issue ase malem gi wathok oire haina CLP leader amasung hanagi Chief Minister Okram Ibobi singna phongdokre loina na Manipur gi double engine gi lenga ase malem gi miya mamangda ikai khangdaba lenga haibadu oire haina su phongdokhe CC Purda SSC gi exam center pi dabagi matangda court na amu hanna khananaba commission da khangankhre Manipur da thogliba irang asina maram oiduna security gi oiba kodongsa daba kya leibana Sursanpur da staff selection commission SSC na loba examination gi exam center pi dana lakhibagi matangda Delhi High Court na hiramasagi matangda amu hana yengsinduna khananaba commission da khangankhre IRB person nama siraga leramle handakta training loiraga kaksung police station gi manukchan na leiba kurau popi industrial estate ta posting taba taramathoi suba IRB gi person nama ase phamungda siraga leramle hari laikhedraba IRB person adugi maming singlaingam singlai sahi kunthra ga manga apokpagi ming Romesh Singlai kawe Kamjong district ki manukchan na leiba kasong khulenda gi ni hairi ma khakta da yenglaga mahiroi gi grade level badu talent yenglaga leblagani haina bosem na phongdokre mahiroi singi haisingba grade exam ki mark khakta da yenglaga leblamba du new education policy 2020 lakhaba matong haujikti talent yenglaga mahiroi singi grade leblagani haina board of secondary education Manipur bosem gi secretary S Zitelal na phongdokre S Zitelal na makha taraduna hai maruoina holistic program card asigi matungina mahiroi adu lairik na hainabra sanabana hainabra natraga culture da hen haisingbra haiba du yenglagani haiba system ase mathang sahi 2026 ki academic session da ki sanaba hauna ba thorang tauri loinana standardization of question paper template asisu India ki state sing da laiba board hompuga mapanda NEP gi matungina manaba system amu purak na bahonare asumna question setting amadi mahiro singi academic system da honglak liba ke ase state asida su lakada maramna NCERT gi expert sing kauduna workshop asi pangthokpani makata na su workshop ase Manipur gi district khodimakta paksana pangthokna ba thorang lairi haiki thasigi kundagi satharakiba workshop asida Manipur gi district sindagi khangatpa oja chamaga 50 rom saruya ki haidi